ꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯇꯥꯕ ꯄꯥꯎ ꯋꯤꯗꯦꯛꯇꯁꯨ ꯍꯧꯖꯤꯛ ꯕꯟꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯑꯩꯈꯣꯏ ꯇꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯃꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯤꯆꯝ ꯑꯍꯨꯝꯕꯨꯁꯨ ꯁꯦꯞ ꯍꯦꯛꯇ ꯀꯥꯞꯊꯣꯛꯄ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯎꯋꯤꯗꯦꯛ ꯍꯥꯏꯕ ꯃꯨꯁꯂꯤꯝ ꯇꯥꯕ ꯈꯨꯡꯒꯪ ꯑꯁꯤ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯕꯟ ꯑꯁꯤ ꯁꯧꯒꯠꯇꯨꯅ ꯍꯧꯖꯤꯛ ꯕꯟꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤꯕꯒꯤ ꯃꯃꯤꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ. ꯕꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯃꯛ ꯊꯣꯡꯂꯥꯎꯕꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯕꯅ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ CSO ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯆꯠꯊꯔꯤꯕ ꯕꯟ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯕ ꯑꯣꯏꯅ ꯉꯁꯤ ꯄꯥꯎꯋꯤꯗꯦꯛ ꯌꯨꯠꯅ ꯇꯧꯔꯒ ꯄꯥꯎꯋꯤꯗꯦꯛ ꯑꯩꯈꯣꯏ ꯕꯟ ꯇꯧꯖꯕꯅꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯊꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯖꯁꯇꯤꯁ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯄ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯑꯍꯥꯟꯕ ꯋꯥꯍꯪ ꯍꯪꯖꯅꯤꯡꯕꯅꯤ. ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯕꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ. ꯃꯗꯨꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯥꯎꯋꯤꯗꯦꯛ ꯌꯨꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ.